ꯑꯍꯥꯟꯕꯗ ꯉꯥ ꯃꯆꯥꯒ ꯍꯩꯅꯥꯒ ꯊꯣꯡꯕ ꯑꯃ, ꯃꯊꯪꯗ ꯏꯂꯤꯁꯥꯒ ꯄꯥꯟꯒ ꯑꯃ, ꯃꯊꯪꯗꯅ ꯂꯐꯣꯏ ꯊꯣꯡꯕ ꯑꯃ, ꯃꯊꯪꯗꯅ ꯎꯇꯤ ꯑꯃ ꯃꯪꯒꯜ ꯎꯇꯤ, ꯃꯊꯪꯗ ꯌꯣꯡꯆꯥꯛꯀ ꯑꯂꯨꯒ ꯏꯔꯣꯝꯕ ꯑꯃ, ꯀ꯭ꯋꯥꯁꯨ ꯑꯉꯥꯟꯕ ꯑꯃ, ꯃꯅꯥ ꯃꯁꯤꯡ ꯄꯣꯠꯅꯝꯒꯤꯗꯃꯛꯇ ꯏꯆꯦꯅ ꯌꯥꯝ ꯐꯖꯅ ꯂꯥꯡꯕꯤꯔꯝꯃꯤ꯫ ꯑꯩꯗꯤ ꯆꯥꯕꯁꯨ ꯌꯥꯝꯅ ꯄꯥꯝꯖꯩꯑꯕ ꯑꯩꯗꯤ ꯉꯥ ꯃꯆꯥꯒ ꯍꯩꯅꯥꯒꯁꯦ ꯑꯣꯏꯅ ꯇꯧꯖꯔꯒꯦ꯫ ꯑꯩ ꯌꯥꯝ ꯁꯥꯊꯤꯅ ꯄꯥꯝꯖꯩ꯫ ꯊꯤꯕꯣꯡ ꯂꯥꯎꯏꯗ ꯍꯩꯅꯩ ꯇꯧꯖꯔꯒꯦ꯫ ꯃꯣꯔꯣꯛꯅꯤ ꯌꯥꯝ ꯑꯐꯕ ꯄꯣꯠꯅꯝꯅꯤ ꯃꯁꯤ꯫ ꯍꯥꯎꯏ ꯁꯤ ꯈꯔꯝꯁꯦꯁꯤꯅ ꯀꯣꯝꯄ꯭ꯔꯦꯛ ꯃꯇꯣꯟꯅꯤ꯫ ꯁꯤ ꯂꯧꯖꯔꯒꯦ꯫ ꯁꯤꯁꯦ ꯌꯥꯝꯅ ꯍꯥꯎꯖꯩ ꯏꯆꯦꯁꯦ ꯃꯅꯝ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯍꯥꯎꯔꯦ ꯁꯤꯒꯁꯨ ꯃꯣꯔꯣꯛ ꯀꯥꯟꯁꯤ ꯌꯥꯎꯔꯝꯃꯤ꯫ ꯃꯣꯔꯣꯛꯁꯦ ꯌꯥꯝꯅ ꯍꯥꯎꯔꯦꯗꯀꯣ꯫ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯁꯤꯅ ꯌꯥꯝꯅ ꯍꯥꯎꯔꯦ꯫ ꯌꯥꯝ ꯍꯥꯎꯔꯦ꯫ ꯑꯗꯨꯅ ꯆꯦꯡꯅꯧꯅꯤ꯫ ꯃꯣꯔꯣꯛꯁꯦ ꯆꯤꯛꯆꯔꯒꯦ꯫ ꯂꯦꯕꯨ ꯍꯩꯅꯥ ꯊꯣꯡꯕꯁꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗꯀꯣ ꯅꯨꯡꯁꯥ ꯁꯥꯕꯁꯤꯗ ꯏꯆꯦꯅ ꯊꯣꯡꯕ ꯍꯩꯅꯥꯁꯦ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯑꯃ ꯊꯣꯛꯏ꯫ ꯑꯩ ꯆꯥꯛꯈꯣꯝꯁꯦ ꯌꯥꯝꯅꯗꯤ ꯆꯥꯎꯋꯦꯅ ꯃꯤ ꯄꯨꯝꯅꯃꯛꯇꯤ ꯍꯥꯏꯅꯩ꯫ ꯃꯣꯔꯣꯛ ꯅꯣꯡꯃꯪꯈꯥ ꯃꯅꯥ ꯀꯣ ꯁꯤꯅ ꯃꯣꯔꯣꯛ ꯑꯃꯨꯕꯤ, ꯁꯤꯅ ꯃꯣꯔꯣꯛ ꯇꯨꯅꯤꯡꯈꯣꯛ ꯃꯅꯥ ꯈꯪꯗꯦ ꯏꯂꯤꯁꯥꯒ ꯄꯥꯟꯒ ꯊꯣꯡꯕꯅꯤ ꯑꯁꯤ ꯏꯂꯤꯁꯥ ꯃꯇꯨꯝ ꯃꯌꯥꯝꯗ ꯌꯦꯡꯕꯤꯁꯤ꯫ ꯏꯂꯤꯁꯥꯒ ꯄꯥꯟꯒ ꯊꯣꯡꯉꯦ ꯍꯥꯏꯔꯕ ꯃꯤꯁꯤꯡꯁꯦ ꯃꯀꯣꯛ ꯉꯥꯎꯅꯔꯦ ꯑꯩꯉꯣꯟꯗꯩ ꯆꯤꯡꯕ꯫ ꯍꯥꯎꯔꯦꯗ ꯉꯁꯤꯒꯤ ꯆꯥꯛ ꯍꯤꯟꯖꯥꯡꯁꯦ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯄꯤꯖꯕꯁꯦ ꯀꯧꯕꯁꯦ꯫ ꯂꯤꯁꯤꯡ 1,200 ꯄꯤꯅ ꯂꯩꯔꯛꯄ ꯏꯂꯤꯁꯥꯅꯤ꯫ ꯌꯦꯡꯉꯣ ꯃꯔꯨ ꯄꯟꯒꯅꯤ꯫ ꯑꯩ ꯌꯥꯝ ꯍꯩꯅꯩ ꯄꯣꯠꯅꯝꯁꯦ꯫ ꯖꯥꯁꯤ ꯁꯟꯅ ꯁꯖꯤꯛ ꯁꯥꯏꯕ ꯑꯗꯨꯃꯥꯏꯅ ꯁꯥꯏ ꯑꯩꯗꯤ꯫ ꯂꯦꯕꯨꯁꯤꯁꯨ ꯑꯩ ꯃꯀꯨꯒ ꯍꯨꯟꯗꯣꯛꯇꯦ ꯌꯥꯝ ꯄꯥꯝꯃꯨꯖꯩ ꯑꯩꯁꯦ꯫ ꯑꯩ ꯆꯥꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩ꯫ ꯂꯦꯕꯨꯁꯦ ꯆꯤꯛꯆꯔꯒꯦ꯫ ꯑꯩꯅ ꯆꯥꯕꯗ ꯄꯥꯝꯕꯁꯦ ꯀꯌꯥꯃꯨꯛ ꯁꯥꯊꯤꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯒ ꯉꯥꯕꯨ ꯃꯔꯨ ꯃꯟꯗꯅ ꯆꯥꯔꯤꯃꯤꯅꯦ ꯑꯗꯨꯛ ꯁꯥꯊꯤ ꯄꯥꯝꯃꯤ ꯃꯤꯅ ꯄꯥꯝꯃꯤꯁꯦ꯫ ꯁꯥꯗ ꯃꯥꯜꯂꯦ ꯊꯒꯠ ꯆꯤꯛꯈꯩ꯫ ꯏꯂꯤꯁꯥꯒ ꯄꯥꯟꯒ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯁꯤ ꯎꯕꯗ ꯇꯤꯟ ꯇꯥꯕꯤꯔꯝꯒꯅꯤ꯫ ꯃꯌꯥꯝꯅ ꯊꯤꯕꯣꯡ ꯂꯥꯎꯕꯤ ꯍꯥꯏꯅ ꯑꯩ ꯃꯤꯡꯗꯁꯨ ꯀꯧꯏ꯫ ꯆꯨꯝꯃꯤ ꯀꯧꯔꯤꯗꯣ ꯑꯩꯁꯦ ꯆꯦꯡ ꯀꯦꯖꯤ ꯃꯨꯛꯀꯤ ꯃꯌꯥꯗꯤ ꯆꯥꯏ ꯕꯥꯔꯣꯁꯤꯒ꯫ ꯍꯥꯎꯕ ꯏꯂꯤꯁꯥ
Mau ambil itu. Unhong na pami masih onam caba da. Kamu. Udah saka pang masih amu hai dia. Satu kayak sih di loy na. Aning dia loy satu tori mede. Na kombre. Pam jadi kombre. Hay. La poi thong mani. Ko sih la poi ko masih lam yo unhong hau je ko. Sama na mo ko mo ko mo wanda training tau ka re ko. Kayaknya itu terlihat. Ternyata mah ngemin. Am hau le ko. Thong ma je ma hi je khaje tang le mi thak tok chara ge si ai jam pa mi. Đừng có thằng anh ạ. Dùng cái luôn mà chú cái thằng này là mini. Lệch thuốc cái gì chú. Đủ hầu bình giang chú ấy nơi là quần luôn rồi đâu. Chắc ra ngày để xin cặp cho hình là đi. Chắc cô và cái tăng thầy. Hay cái mày. Thì cha bà chú lịch xin ra đây mà tăng xí đã. Tăng lái tàu bì đâu.